ख्वाई पुनमपु तरामनो ओक्सबो लोइना खुरुमजरी ngasi phongba huyala pau pau se tegi khomjin jaba maru we pau sing miam da pijari hojik pau macha khaina pijari chuchampur da gurung chatkadori bra modi lakpagi sem saba sing thudek tuna mai tha khre security ga phunakre prime minister narendra modi na tha sigi tara humdoi tegi tara mari phauba mizoram amasung assam da chatkani haibagi manung channa tha sigi tara humdoi da pung khargi khongchat orbasu Manipur da laktuna kangla amasung chuchampur gi tuibong da leiba peace ground da pangthukadaba mifam da wang ngalamgani amadi kangla dana lupa crore lising amaga chani rongi anowar project sing sangarangani aduga chuchampur dana lupa crore lising tarika chahum henbagi project sing paikhanaba urek uyung tamnamgani haiduna Manipur lenga ki maikai digi akan mamong da sembat sagal lingegi Cerek tengah si numidang Chuchampur district ke tonga no mafam ahum da prime minister khongchat ki damul lambi gi nakan da yungduna khaba ugi sambal yauna atai leitengi polam sing thugai yang khaiduna mai thakre thawo si chathar khiba khosauna raba miyang ga security force ki marakta utu patu paiduna kathat na khibada natana yamna chauna khuthuna khre Thaudok sing asi thokpadagi district police central force singa loina irang adu laksinaba angam pambai puthuktuna honakre hairi Chuchampur district ki school college sing numi nini suti thadokre Thaudok sing asi matang da Chuchampur dagi phangba pauna haibada ngasi numidang pung mapan ga makhai rom tarakpada khangau dana khosaun narba yanba miyamna Chuchampur ge new lanka da leriba Pearson Mun yauna the Philan amasung bunglon na chingba mafam ahum da prime minister ki khongchat ki damalam gi nag yet the yungduna khaba sambal gi usup sing yauna leitengi polam sing thuga yang khaiduna loktholaga mai thaba horkibani hairi Modi khongchat mangona na fungyar BJP gi thaupuba sing sarik haino kenba dona kele fungyar BJP mandal gi thaupuba sing paktuna resign tawre Zai ani henjilaglaba Manipur ge lal asi horakpadagi mikup amatang phawa Manipur da lakhidri amasung lal asigi matang da warosin porakna ba chapchawa wafam amata phongdoktri haraduna state asigi miyamna khoisau naringai da khangowdana tha asigi tarahumdoi da prime minister Narendra Modi na pungkhargi khongchatta Manipur da lakani haiduna chapchaba thorang sing lokhatlingai gi cherakta nifugo humdoi Pungyar assembly constituency gi BJP gi mandal gi president yauna Thaupuba sing amasung atoba party asigi wing singi lucing basing sarik haino kenba dongna paktakna resign tawkre BJP dagi tole haidana masa masa gi khuyak piba Pungyar BJP gi mandal amasung morsana singba president yauna miyoi tarahum dena khuyak pidana pauche singda yen thorakpa cherora mada makhoi punamak BJP gi primary membership tagi punne resign tawri hairi Manipur lengana prime minister lakani haina official oina Hyderabad sem sabadi loidore tha sigi tarahumdoi da prime minister Narendra Modi na pung kharagi khongchat oirabasu Manipur da lakadori ba asigi matangda ngasi nungthin phawbada Manipur lenga ki maikai dagi official oiba serol thoktuna miyam da khangan ba leitrabasu numit kharni gi mamang dagi khongchat asigi da maksem sabagi thabak chatharkiba adudi losilakadore hairi UNC na lanorite ki posai puthok pusin tawba thinglakibadu handokre United Naga Council UNC na luchingba naga CSO singna ngamkai paring dagi lokthok khipa FMR amuk hanna chanalo amasung border fencing tawba yaro haibagi demand tawraduna governor da aiba Sharon Pisilamba matung home minister na karupadagi Delhi da chatuna mifam pangthokpada yanadabadagi tha sigi nipan amasung mapan gi lona bahing dagi Manipur gi naga taba area singda laloliti ki posai sing puthok pusin tawbada thingjinbagi khongjan chatharkhibadu ngasi handokre haire nungtigi phongba pause singi circulation hengale ABC Mumbai gi Ballard state ki Port Road ki Webfield House ta leriba Audit Bureau of Circulation ABC ki Secretary General Adit Kasana thorpa cherolamada ABC asina chaliba chai sigi January digi June tha phawgi manungda chatakhiba audit period ki manungda nungtigi phongba pause singi circulation hengalakpa thengnare haire Manipur khongchat the prime minister mitei bu ST list chalangani haina lauthuk piramu
MMTU हौकिब कुमजाले सिंगनी कुनगा हुमदोय की मे अहुमदगी मणिपुर थोकलिबा कुकी नार्को टेररिस्ट सिंगी लमलौ लंदा सिन मियोय लिसिंग कयागी पुंसी तंबा ngamdana लेरी पुवारीगा सागोनदुना लेरक्लबा मैतै फुरुक की खोरी नुंसांग ताफम ओरिबा युमफम खुंगंग लोइसंग लाइसंग कया उफुन ताना थुगाइखरे था निपान ngairiba ngang yauna minungsi haitana miyoy kaya pikamna hankre kaya amna si baksang phangdri wakhal gi leina naraba kaya lambi sarakta sakni phini dona punsi lelakli masidagi hendoktuna masa mathanta thauri yanje dona sijaba kaya yaukre asumne square kilometer 7 muki manungda house arrest kumna thamliba mitai phurupki asida natana malemgi miyamna prime minister na asuk kuina karigi damak Manipur da chatriba karigino hangnaduna lakli haina Maitai Tribe Union MMT Secretary Administration Mutum Churamani mitegi cherolamana phongdorakli Narendra Modi lakadaba numit naksilappada maira paibi singna go back Modi haina laukre Me ahum lisingani kunga humdoidagi Manipur da mai chaktuna misi mina kaya thokpadagi relief camp tamiyoi kaya lehelakliba asilala sigi warusin puraktabana hojik sahi ahum fazil kadorabani haina phongdokpaga loinana tha sigi tara humdoida Prime Minister lakadori basi karamba lalongi no haina khanbada mi pai papokpadagi haraudre haina go back Modi haiba kholau lauduna yaningdaba phongdokre Kuya thongda leiba pore leimarona punma maira paibigi working group of maira paibi na pangthokpa paugi mifamda saruk yakhibasingna go back Modi the butcher safe diminution in our right of aspa is colonial law obliterate colonial law of aspa don't obliterate Manipur amasung stop Indian divide and rule policy haiba kholau sing lauki Khwairman Kathelgi Mapau Kunga Manga Suba. Prime Minister Narendra Modi Laglaba Sumasak Yening Dabanina Kathen Karak Laroi. Me only singani Kunga Umdoidagi Kuki Jo Mar Nasingba Singi Furum Masa Sing Punsin Nargamba Kogi Lamian to Enva Sing Makogi Kulai Paiba Teroi Singa Kusam Nadona Manipur Dagi separate administration Laguni Haidona Tam Tirabalan Satar Padagi Hoji Pau the Warushin Purak Trabanina. Lala sina Manipur ki Furup Punamaki Miyang ki Semilon Pibam Luna Solapaga Iroina State Asiki Quadigi Sauba Laloleti ki Mapam Mama Oriba Quamran Tongan ba Katen Mari the Manada Bapo saying Yoliva Singa Hatena Unaduna Makoina Mayona ba Semilon ki Pibam Pataba Yauna Makogi Aningba Apam Basing Matang Pungdorpagi Makatar Pada Wankai Tangjam Lekai the Masagi say Maripu Rom Surabi Tangjam Lakshmi na pausi asida hai Manipur lala si losin ge harabadi Narendra Modi na nahan losilamba yarbani lala si bukarigi damak sahi ani henna sonthana thamlak libano hangladuna mahak labasu masak yening dabani na khwaiman kaithen karak laloi haiki PM woktuna ing tappa purak na honasi MP sanajauba Prime Minister Narendra Modi na tha sigi tara hundoida Manipur da lakadori basida Mahaka unaduna state sida hokiba kumjale singani kunga hundoi me ahumdagi thorokliba irang sida landam sigi miyamna nangliba wabagi iwai inil ngasi phawba koktana leiriba si kohannaba honasi haina rajya sabha gi MP lese masana jawbna phungdokre makata ba pau pijari Prime Minister na lakpada highway de mite chatpa yahlamu free movement thabak to onthok piramu sujata Prime Minister na Manipur da tholi balan sigi sahi anigi matungda lakani hairibasi laklaba matamda nation highway singda community khudimak athingba amata leitana chatpa yahlamu haina imagi mairagi convener President Thoksom Sujata na phungdokre wafam singa si sengmai kathen da pangthoki wakat khongjang da mari leinana paumi singda phungdokhibani awang sengmai kanbanu pilup imagi maira People's Progressive Alliance of Manipur PPMM na khusum naduna Tha sigi manga dagi hoduna national highway da kanglu khudingmak chatpa yahalu haina chathar kiba khongjangi makha tarakpu oina ngasi ju sengmai kathen da leiba wakat khongjang ngapi gani sengmai kathen da wakat khongjang changsinki loina na Manipur gi governor da address tawduna khudakta national highway sing free movement yahana bu hona biu haina governor gi official singi khuthang da memorandum ama pisin khibaga loina na madugi copy ama BJP Manipur gi state president
A Sardadasu Pisinki Hairi. Prime Minister ki Khongchan Matungda Manipurda Popular Government Amala Lagani Thaji, Thangjam Arun Kumar. Manipur ki Suasik Matang da ing tapa purangna Prime Minister ga Hathengna Unaduna Wari Sana Bohonaduna Lakli Basikuire. Handa ki Prime Minister ki Khongchat Asina Manipur ki Sahi Ani Helaklaba Irang Siki positive oiba response ama lagani. Ma ki Khongchat Asiki Matungda Lamdam Sida Popular Government ama Lakani Thaji Haina Wangkai Esigi MLA Thangjam Arun Kumar na Phungdokre. Wafam Singasi Singmenong the Labor Hotel Classic Glandet Gi Dynasty Hall the Rotary Club of Polo City Imphal RCPCI na Sinduna Total Literacy and Quality Education Program ki makhada dedication amagalone na mahero singbu tapi tambiri ba oja singbu ikai khunba utpa amade puning thawatpa oina RCCI na ngapi gani RCPCI na Piba National Builder Award lisingani kuning manga yanthopki thorumda athoiba mithung oina saruk yaraduna mahana phongdokhibani. Manipur ki wathok ki warosin purona bohna drabadi Prime Minister lakpaki mathau tade CPI. Mai chaliba Manipur ki crisis si warosin purak naba chapchabana hona drabadi Prime Minister na Manipur da lakpaki mathau tade haina Manipur State Council Communist Party of India ki State Secretary A Navachandra ki cherola mana phongdoragli. Seron Sinamakata Aduna Matam Kuina Lau Yadraba Prime Minister Narendra Modi Tha Siki Tara Hundoida Lakadori was Sikaramba Akanaba issue the Lakadori Bono Hypers in Manipur Miam Nari Wapamni. Sapchava Kanaba issue Sigi Matang the Lakadori Bani Hypam Tui Haina Party na Lawi. Asigumba Wapam Karimata Pande Prime Minister Lapamatamda political parties Singamadi civil society organizations Singna Kumjar Singani Kungomdo Megi, Medagi, Sahi Ani Makai Parka or Mai Chakliba Manipuri crisis Asi, Karamba Warosin Purkatagi Habigi Matan the Kodun Kanabagi program, Sembadam. Masina Trabadi Modi Lapagi one talk like the Haina, CPI and Lowy Hiki. Kaksing District Court Case Dispensary Hangdokri. Manipur High Court Kimia Makata Kaksing District Court Complex Ki Medical Dispensary Unit Amma High Court Asigi Chief Justice K. Somasekarna Virtual Mode Tangara Handokre Thorum Sida Kaksingi JMFC Nirasinam CMO Dr. T.H. Rajan District Bar Association President and Modu Bar Association Asigi Members Sing Court Ki Staff Sing Dr. Amadi Nurse Sing Susarugya Ki Haina Kaksing District Bar Association Gi General Secretary T. Git Devagi Chirola Mana Phungdorli Handoliba Dispensary Ashin Chauna Kana Papiragani Hana Phungdoknaki. Government Polytechnic Mai Sangi Mairo Singi Kongjang Makha Sathari. Tagiel Parta Lady Balangaki Polytechnic Mai Sangi Mairo Singna Mai Sangi Awatpa Ozamadi Practical Tapi Tambina Ba Instructor Singba Award pa lady ba sing happy yo haina hauki balaya open mitagi sangchinduna laki ba khongjang ngasi su mairu singna mai sang gate thingduna khongjang makha chathakre leima khong mapal khunggangi khunja sing nampu de eviction tawna bhona bagi khongtang handokadabani Imphal East District ta leiba leima khong mapal khunggangi khunja sing nampu da tantokhin bagi damal center lengana land acquisition amasung eviction gi thorang pakhalagli ba Center for Research and Advocacy Manipuna akan bamong de yaning da phungdorli mapalam gi oiba pau makatan pijari India ki tourist pilgrim kaya Nepal amasung China Nepal ngamkai paring da thorpangam dana leiri private tour operators singi kuthang da Kailash Mansarovar jatra gi da maksad ki Indian pilgrim chatruk hena China Nepal gi ngamkai paring da leiba Talakot ta thorpangam dana leiri Holiday season oiba matam sida Nepal gi Kathmandu Pokhara amadi atopa mafam singde India gi tourist kya thorpangam dana panduna leiri haina agency gi paw amana phungthorugli Nepal gi Iran oheli ba phibam masida China Nepal gi ngamkhai paring da leiba Talakot amadi atopa mafam singda panduna leiri ba Indian pilgrim sing asi yumda halangna bagi dama Nepal phawduna lakna bahona bada Iran asina maram moraga Nepal da changsin bangam dana leiri bani haire CP Radhakrishnan ngasi India gi tara manga supa Vice President on wasak lauragani
CP Radhakrishnan Maharashtra की गवर्नर की ऑफिस थादोखरे गुजरात की गवर्नर आचार्य देवव्रत महाराष्ट्र की गवर्नर ओइना एडिशनल चार्ज पुरगनी थासी की मापन पांथोकी वाइस प्रेसिडेंट की मिखल दमाई पाखरबा इंडिया की मिरेप CP Radhakrishnan हयेंग सेप्टेम्बर 12 की अयुक्त न्यू दिल्ली की राष्ट्रपति भवन द इंडिया की 15 सूबा वाइस प्रेसिडेंट ओइना वासक लौरगनी CP Radhakrishnan प्रेसिडेंट द्रौपदी मुर्मू वासक लहनगनी हायरी वाइस प्रेसिडेंट की वासक लौबगी थौरम असिदा सरुक याननबगीदमक रूलिंग NDA की सीनियर लुसिंगबसिंगदा चेपाव पीखरे अदुबु थौरम असिदा ओपोजिशन ओरिबा INDIA की लुसिंगबसिंगदी सरुक यागदरा हायबा खंगद्री अथुबा मतमदा लौतुनादुना वोट हुरान की हायबगी हेन चावबा प्रूफ पुथोक्तुना मियामदा उटकनी राहुल गांधी लोकसभा ओपोजिशन की लुचिंग राहुल गांधी ने BJP इलेक्शन कमीशन लौटूना वोट हुरान की हेन चाव प्रूफ अथुब पुथोक्तुना उलगनी है फोंदोखरे लोसेलपदगी सानक पाव पीजरी स्टेट लेवल जवाहरलाल नेहरू हॉकी टूर्नामेंट 2015 हौदोखरे डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट सिंधुना चही 15 चही 18 मखा की नुपा मचा चही 18 मखा की नुपी मचा स्टेट लेवल जवाहरलाल नेहरू हॉकी टूर्नामेंट 2015 हौदोखरे DC चांदेन ट्रॉफी जाफो YC दामजोल YC फाइनल सानरगनी डिस्ट्रिक्ट स्पोर्ट एसोसिएशन DSA चांदेन सिंधुना डिस्ट्रिक्ट स्पोर्ट्स कॉम्प्लेक्स हौजिक चथरीबा DC चांदेन ट्रॉफी फर्स्ट डिवीजन फुटबॉल लीग 2015 की जाफो YC दामजोल YC की मरक्त लंबा तौनरगनी हायरे होली क्रॉस स्कूल कक्चिंग खुनौ की लमयन सिंह नौना साबा बास्केटबॉल कोर्ट संगाखरे होली क्रॉस स्कूल कक्चिंग खुनौ लमयन सिंह एजुकेशन स्पोर्ट्स की लमदा पाइखलप चाखत थौरांगी सरुक स्कूल नौना साबा बास्केटबॉल कोर्ट संगाखिबगा लोइनना मिलिटोरियस अवार्ड सेरेमनी 2015 पांथोखरे हायरी वुमेन्स हॉकी एशिया कप सुपर मरी एस मैच चाइना इंडिया माइथीब पीखरे सिगलोनना लोजरे ngasi फोंगबा हुयेला पाव पाव से तगी खोमजिनजब मरुवे पाव सिंह ख्वाई पुनौपु अमुक हन्ना खुरुमजरी।